मथेल रेसिपी चैनल की माइकईदगी मयाम तराम नौजरी अहानबद वीडियो सिबु लोइब फाव येंबिनबगीदमक्ता मयाम मफमदा हन्ना हाजरी अइना ngasi थोंजगदौरिबा असिदि मैक्रेल फिशनी मैक्रेल फिश असे हिंदी दा भांगरा फिश हाइना सु खंगनै अदो मणिपुरी दा करी कौबनो जे खंगजदे कनागुमना खंगबा यावरगदि कमेंट बॉक्स दा हाइबिरउ nga si chabada akoina hakchang da heart problem oiba adudagi diabetes asida sunatana atopa anaba kaya da nga si charaga yamna kanaba phangali ai hauji nga si thongba changada masal singa do haizerage asida medium size ki khamena sinbi ani khak laure adudagi alu medium size ki ani khak soiraga thamle kobi lei satpi khara laure morog atek pa ahum khak adudagi असिदा येनम लैरे अदुदगी जीरा मेथी सिंग अशुबा थुम लैजरे मोरोग अशुबा जीरा अशुबा याइंगं अदुदगी फदिगो मरु अशुबा अदुगा nga do aina semdoklaga thamle अरुदगी अच्छा थाव असिना थोंगनबगी दमक्ता असिना रिफाइन ऑयल गांगुनबगी मचल सिंग असे हाइबा लोइरबनिना थोंबगी प्रोसेस ता मुचलसी हौजी गैस ता खांग मा थांगले nga सिदा कोइना यांगं हापिरनी यांगं सेसन बिदन यांगं से चामच तंखाइगा सेसन बिदे अरुदगी थुम से चामच तंखाइ मा हापचन बिदन अदुगा फजना तोसलन हौजी खांग से फजना सारे थाव हापिरनी अखोयना थाव से फजना साहन बिगनी करिगुमा थाव से साबा वाटपा तारगदि nga से होरेन खांग से नपसनगनियाबा अखोयना थाव से हुजी सुमाइना अमतंग खांग से पुंबा चोलनगनी आबाबाव थमलनी थाव से सारे हौजिक मई से मीडियम फ्लेम दा थमलनी अदुगा अहानबदा जीरा मेथी से हापिरनी जीरा मेथी हापगा जन हापिरनी अदुगी मोरो अटेकबा हापलनी सिंग से हापन बिरनी फजना बखा बिरनी हौजिक जनम से मुल्ले कामिना सिंगी हापलनी अरे देखिए आलू साथ लेनी ये कॉफी के साथ ये मत हम ले और मैं इसे लेकर ले अदुगा अजना उठा के और जी इंसान के हाथ से ले अस्सी मतुंगा nga matum ama natraga ani fajana pukni sagairaga ngauba sida happen digani aina sumaina nga se sagairaga hapagi maramdi nga matum thongbanina nga do matung hota hapdo matunga yensanga tonga tonga leibado mahau tang hendabagi damakani sumaina pukni sagaira happa taraga di yensang ngauba matam nga ga yensang ge punna ngaubi ba taraga di koren mahau ge hindakani ba
ꯑꯗꯣ ꯉꯥ ꯃꯇꯨꯝ ꯂꯤꯛꯄ ꯅꯨꯃꯤꯠꯇꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯉꯥ ꯃꯇꯨꯝ ꯌꯥꯝꯕꯒꯨꯝꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯁꯦꯒꯥꯏꯔ ꯍꯥꯞꯄꯤꯌꯨ ꯃꯍꯥꯎ ꯑꯗꯨꯝ ꯍꯦꯟꯒꯠꯀꯅꯤ ꯌꯦꯟꯁꯥꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄꯒ ꯑꯗꯨꯒ ꯊꯨꯝ ꯃꯣꯔꯣꯛ ꯍꯦꯛꯇ ꯍꯥꯞꯆꯤꯟꯕꯤꯒꯅꯣꯕ ꯐꯖꯅ ꯉꯥꯏꯍꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯈꯔ ꯄꯠꯊꯔꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯍꯥꯞꯄꯤꯌꯣꯕ ꯑꯗꯣ ꯑꯩꯒꯤ ꯉꯁꯤꯒꯤ ꯉꯥꯁꯦ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯅꯝ ꯑꯃ ꯅꯝꯃꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯝꯕ ꯉꯥ ꯍꯥꯏꯔꯒ ꯏꯂꯤꯁꯥꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄꯁꯨ ꯃꯅꯝ ꯅꯝꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯉꯥꯗꯣ ꯊꯣꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯝꯅ ꯍꯥꯞꯄꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯝꯅ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯌꯥꯝꯅ ꯍꯥꯞꯄ ꯑꯗꯨꯗꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯍꯦꯟꯖꯟꯅ ꯍꯥꯞꯄ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯥꯗꯨꯒꯤ ꯃꯥꯒꯤ ꯃꯁꯥꯗ ꯌꯥꯎꯖꯔꯤꯕ ꯃꯍꯥꯎꯗꯣ ꯃꯥꯒꯤ ꯃꯅꯝꯗꯣ ꯑꯗꯨ ꯍꯥꯠꯈ꯭ꯔꯒꯅꯦꯕ ꯑꯗꯨ ꯍꯥꯠꯄ ꯇꯥꯔꯒꯗꯤ ꯌꯦꯟꯁꯥꯡꯗꯣ ꯉꯥꯗꯨꯒꯤ ꯃꯍꯥꯎꯗꯣ ꯂꯥꯛꯑꯔꯣꯏꯕ ꯌꯦꯟꯁꯥꯡꯗꯨꯗ ꯉꯥ ꯊꯣꯡꯕꯁꯦ ꯉꯥ ꯃꯈꯜ ꯃꯈꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯥ ꯊꯣꯡꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯔ ꯈꯦꯠꯅꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯉꯥ ꯃꯀꯨ ꯌꯥꯎꯗꯕ ꯉꯥ ꯍꯥꯏꯔꯒꯅ ꯁꯥꯔꯦꯡꯒꯨꯝꯕ ꯑꯗꯨꯗꯒꯤ ꯉꯀ꯭ꯔꯥꯒꯨꯝꯕ ꯃꯀꯨ ꯌꯥꯎꯗꯕ ꯉꯥ ꯑꯗꯨꯗꯒꯤ ꯑꯌꯣꯛꯄ ꯉꯥ ꯄꯣꯔꯣꯝꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥ ꯊꯣꯡꯕꯗꯗꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯅ ꯃꯍꯥꯎꯗꯣ ꯍꯦꯟꯒꯠꯂꯛꯏ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯉꯥꯁꯤꯡꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯉꯥ ꯑꯣꯏꯔꯒꯅ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯌꯥꯝ ꯍꯦꯟꯖꯟꯅ ꯍꯥꯞꯄꯤꯗꯕ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯤꯇꯪ ꯈꯔ ꯂꯤꯛꯅ ꯑꯗꯨꯝ ꯍꯥꯞꯄꯤꯕ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯄꯠꯊꯔꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯌꯥꯏꯉꯪ ꯍꯥꯞꯄꯅꯤ ꯌꯥꯏꯉꯪꯁꯦ ꯆꯥꯃꯁ ꯇꯪꯈꯥꯏ ꯑꯃ ꯍꯥꯞꯄꯤꯔꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯆꯥꯃꯁ ꯑꯃꯒ ꯇꯪꯈꯥꯏ ꯍꯥꯞꯄꯤꯔꯅꯤ ꯍꯥꯏꯕꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯈꯤꯇꯪ ꯁꯥꯔꯞ ꯇꯧꯕꯅ ꯍꯥꯎꯏ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯑꯁꯤ ꯌꯥꯝꯅ ꯅꯠꯇꯦ ꯆꯥꯃꯁ ꯇꯪꯈꯥꯏꯒꯨꯝꯕ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯖꯅ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯐꯖꯅ ꯑꯣꯠꯈꯥꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯅꯤ ꯃꯍꯤꯁꯦ ꯑꯩꯅ ꯒ꯭ꯂꯥꯁ ꯑꯅꯤꯒꯨꯝꯕ ꯆꯥꯡ ꯍꯥꯞꯄꯦ ꯃꯍꯤꯁꯦ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯍꯥꯞꯈꯤꯅꯤ ꯑꯁꯤꯗꯤ ꯑꯥꯂꯨꯁꯦ ꯃꯨꯟꯕ ꯐꯥꯎꯒꯤꯗꯃꯛꯇ ꯍꯥꯞꯄꯅꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯍꯤ ꯌꯥꯝꯅ ꯍꯥꯞꯆꯤꯟꯕꯤꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯤ ꯌꯥꯝꯅ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯍꯣꯔꯦꯟ ꯃꯍꯤꯗꯣ ꯆꯔꯥ ꯆꯔꯥꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯟꯁꯥꯡꯁꯦ ꯑꯥꯂꯨꯁꯦ ꯃꯨꯟꯕ ꯐꯥꯎꯕ ꯁꯧꯍꯜꯂꯅꯤ ꯍꯧꯖꯤꯛ ꯑꯥꯂꯨꯁꯦ ꯃꯨꯜꯂꯦ ꯑꯗꯨꯅ ꯑꯥꯂꯨꯁꯤꯗ ꯈꯟꯗꯣꯛ ꯑꯗꯨꯅ ꯏꯁꯥꯒꯤ ꯆꯥꯡꯗ ꯊꯨꯝ ꯍꯥꯞꯄꯤꯔꯅꯤ ꯊꯨꯝ ꯍꯥꯞꯂꯕ ꯃꯇꯨꯡꯗ ꯖꯤꯔꯥ ꯑꯁꯨꯕꯁꯦ ꯆꯥꯃꯁ ꯇꯪꯈꯥꯏꯒ ꯍꯥꯞꯄꯤꯔꯅꯤ ꯃꯔꯣꯏꯁꯤ ꯌꯥꯝꯅ ꯍꯥꯞꯄꯤꯔꯔꯣꯏ ꯃꯔꯣꯏꯁꯤ ꯌꯥꯝꯅ ꯍꯥꯞꯄ ꯇꯥꯔꯒꯗꯤ ꯉꯥꯁꯤꯒꯤ ꯃꯥꯒꯤ ꯃꯅꯝꯗꯣ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯃꯥꯡꯈꯤꯒꯅꯦꯕ ꯃꯩꯁꯤ ꯄꯤꯛꯅ ꯂꯩꯊꯅ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯂꯅꯤ ꯑꯗꯨꯒ ꯌꯦꯟꯁꯥꯡꯁꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯁꯧꯍꯜꯂꯅꯦꯕ ꯌꯦꯟꯁꯥꯡꯁꯦ ꯃꯤꯅꯤꯠ 5ꯃꯨꯛ ꯄꯤꯛꯅ ꯂꯩꯊꯗꯨꯅ ꯁꯧꯍꯜꯂꯦ ꯍꯧꯖꯤꯛ ꯃꯩꯁꯦ ꯊꯤꯡꯖꯤꯜꯂꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯌꯦꯟꯁꯥꯡ ꯑꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯅꯧꯕ ꯑꯣꯏꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ